아. 세. ꯃꯌꯥꯝ ꯑꯅꯧꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯣꯔꯅꯤꯡꯗꯒꯤ ꯑꯣꯏꯅ ꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯏꯔꯨ ꯃꯥꯏꯊꯖ ꯂꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯤꯃꯛꯇꯤ ꯅꯝꯃꯦ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯃꯇꯝꯁꯦ ꯌꯦꯡꯕꯗ ꯃꯇꯝꯁꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯣ ꯂꯣꯏꯔꯒ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯆꯥꯛꯈꯨꯝꯁꯦ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯅ ꯔꯦꯗꯤ ꯇꯧꯅ ꯊꯝꯕꯗꯨꯅꯦꯕꯀꯣ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯣꯏ ꯑꯅꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯝꯃꯤ ꯑꯩꯅ ꯙꯨꯞ ꯊꯥ ꯈꯣꯠ ꯂꯣꯏꯔꯦ ꯃꯁꯥ ꯉꯥꯡꯅ ꯂꯥꯏꯔꯤꯛꯁꯦ ꯄꯨꯊꯣꯛ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯄꯥꯔ ꯄꯔꯥꯁꯦ ꯉꯥꯏꯍꯥꯛ ꯑꯩꯅꯁꯨ ꯌꯦꯡꯁꯤꯜꯂꯝꯗꯥꯏꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯥꯡꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯅ ꯐꯝꯅ ꯆꯪꯉ ꯂꯩꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯄꯥꯎ ꯌꯥꯗꯦꯕꯀꯣ ꯑꯇꯣꯝꯕꯤꯁꯤꯁꯨ ꯉꯁꯤꯗꯒꯤꯗ ꯑꯗꯨꯝ ꯑꯍꯥꯟꯕ ꯁ꯭ꯀꯨꯜꯁꯦ ꯀꯥꯗꯣꯏꯅꯦꯕꯀꯣ ꯑꯦꯗꯃꯤꯁꯟꯕꯨꯗꯤ ꯀꯨꯏꯔꯦ ꯇꯧꯈꯤꯕ ꯑꯗꯣ ꯗ꯭ꯔꯦꯁꯇꯨ ꯂꯣꯏꯗꯕꯁꯤꯅ ꯉꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯆꯦꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯀꯥꯗꯣꯏꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯁꯪꯉꯦ ꯃꯆꯦꯁꯤ ꯃꯊꯟꯇ ꯄꯥꯕꯁꯨ ꯍꯩꯔꯕꯅꯤ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯁꯪꯅ ꯉꯥꯏꯍꯥꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯥꯛꯄꯗꯨꯅ ꯉꯥꯏꯍꯥꯛ ꯂꯣꯏꯗꯤ ꯂꯣꯏꯗꯤ ꯁꯤꯅ butterfly unya jadi C for cat. D for dog. sini kai E for elephant. F for Fish. G for giraffe. Semua anak itu. Ini anak. jadi H for House. I for Ice cream. siapa parangnya cek ke Apple. Egg. Arrow. alligator And a bucket full of pussy. A tissue. A tissue. we all We are down. ada lagi Ren on the green grass sama harang ya When on the green grass. When on the green grass. dua itu When on the tree. When on the house top. But not on me. itu mana kemana tuh cubi kemana tuh ada cubi juga cubi nih Roji 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 eyes eyes are blue tuh fajan tilu naku tuh eyes are hai fajan hai debni ko Roji teacher is there You. yes one two mum dah 20 parang ke one harang ke 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 16, 15 15, 17, 16 17, 18, 19, 20, 21, 22, 23, 24, 25, 26, 27, 28, 30, 29 29, 30 30. na hoji ABC ro small letter capital letter after before ido ni ko ai puran harang ga Ebes katani. BS kata ni Se. nang garma pai ro Lalo. English ki singam ma banang Number. che mai mum je ngam ba ngamadra ai lo ha ko lo Ini. baby ha ko lenge te baby nang AB kata putro putro harang chalo phom Day. phom lenge
My mom always making rude remarks about herself. Never gives herself a compliment. Has born shadows under her eyes. Thick eyes like chocolate. Eyelashes are scattered around her face and up her arm. She has red curls. The touch are shoulders. shoulders. 아직 해보세요고. 저기 해보실까? ngom거들아. ngom들디 푸바 야브라. 이토지고. ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯐꯃꯨꯡ ꯃꯅꯨꯡꯁꯦ ꯊꯥꯕ ꯂꯣꯏꯔꯦ ꯏꯆꯥ ꯂꯥꯏꯔꯤꯛ ꯇꯥꯛꯅ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯆꯈꯥꯏꯌꯦꯕ ꯌꯥꯝꯅꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯇꯣꯝꯕꯤꯁꯦ ꯏꯔꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯦ ꯑꯗꯨ ꯔꯨꯝꯁꯦ ꯈꯇꯪꯗꯤ ꯄꯤꯛꯑꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯕꯀꯣ ꯏꯪꯅ ꯑꯗꯨꯝ ꯇꯧꯕꯤ ꯊꯝꯐꯝꯁꯨ ꯂꯩꯇꯦꯕꯀꯣ ꯔꯨꯝꯁꯦ ꯄꯤꯛꯄꯅꯤꯅ ꯏꯆꯥꯅꯤ ꯂꯥꯏꯔꯤꯛ ꯁꯤꯗ ꯂꯩꯔꯦ ꯆꯤꯌꯔ ꯁꯤꯗ ꯂꯩꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒ ꯊꯝꯃꯦꯕꯀꯣ ꯕꯦꯒꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯆꯥꯛꯈꯨꯝ ꯃꯆꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯆꯥꯛꯈꯨꯝꯁꯤꯁꯨ ꯄꯤꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯗꯕꯥꯁꯦ ꯀꯔꯤꯝ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯥꯏꯀꯜꯗꯣ ꯑꯗꯨ ꯍꯤꯞꯅꯕꯗꯣ ꯃꯥ ꯍꯤꯞꯅꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯨꯁꯤꯜꯂ ꯊꯝꯕꯅꯤ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯖꯁꯦ ꯁꯤꯗ ꯊꯝꯃꯦ ꯍꯥꯟꯅ ꯃꯅꯨꯡꯗ ꯊꯝꯔꯝꯕꯅꯤ ꯄꯨꯁꯤꯜꯂꯦ ꯁꯤꯗ ꯔꯦꯛ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯅ ꯀꯣꯟ ꯀꯩꯀꯥ ꯎꯞꯅꯩꯌꯦꯕꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯦꯡꯄꯥꯛꯁꯦ ꯉꯧꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯌꯦꯅꯝ ꯍꯥꯞꯄꯒ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯆꯦꯡꯄꯥꯛꯁꯦ ꯉꯧꯔꯦ ꯁꯤꯗ ꯆꯥꯁꯦ ꯂꯩꯔꯦ ꯂꯩꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯆꯥꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯛꯇꯣꯏꯅꯦꯕꯀꯣ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯖ꯭ꯌꯥꯃꯤꯇ꯭ꯔꯤ ꯕꯣꯛꯁꯁꯦ ꯁꯤꯗ ꯂꯩꯔꯦ ꯇꯤꯐꯤꯟ ꯕꯣꯛꯁ ꯁꯤꯗ ꯂꯩꯔꯦ ꯕꯦꯒꯁꯦ ꯃꯆꯨ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯏ ꯊꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡ ꯕꯇꯜ ꯃꯥꯒꯤ ꯁꯨ ꯃꯣꯟꯖꯥ ꯐꯨꯔꯤꯠ ꯂꯣꯏ ꯄꯨꯝꯅꯃꯛꯁꯦ ꯔꯦꯗꯤꯗ ꯇꯧꯔ ꯊꯝꯃꯦ ꯏꯆꯥ ꯑꯇꯣꯝꯕꯤꯗꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜꯁꯦ ꯀꯥꯖꯗꯣꯏꯅꯤꯅꯀꯣ ꯃꯥꯒꯤ ꯍꯥꯏꯅ ꯁꯦꯠꯅ ꯆꯥꯅꯕꯁꯦ ꯊꯝꯃꯦ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯂꯧꯖꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯗꯨꯝ ꯌꯦꯡꯖꯍꯧꯅꯕ ꯍꯥꯏꯅ ꯁꯤ ꯔꯦꯗꯤꯗ ꯂꯣꯏ ꯇꯧꯔ ꯊꯝꯃꯦ ꯊꯝꯃꯕ ꯃꯇꯨꯡꯗ ꯌꯨꯝꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯊꯣꯛꯂꯛꯑꯦ ꯃꯆꯦ ꯁꯤꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯝꯕꯅꯤꯅ ꯃꯥꯉꯣ ꯋꯥꯖꯩꯌꯦꯕꯀꯣ ꯑꯇꯣꯝꯕꯤꯁꯤꯗꯤ ꯋꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯈꯣꯏꯁꯦ ꯁꯝꯅ ꯆꯜꯂꯦ ꯐꯣꯇꯣ ꯀꯥꯞꯄꯣ ꯍꯥꯏꯗꯦꯕ ꯌꯦꯡꯉꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯏꯅꯦꯕꯀꯣ ꯏꯆꯥ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯨꯡꯁꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯖꯕꯅꯤ ꯃꯈꯨꯠ ꯑꯅꯤꯁꯦ ꯄꯥꯏꯔ ꯆꯠꯂ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯇ ꯃꯊꯟꯇꯁꯨ ꯑꯣꯏꯔꯝꯃꯦ ꯀꯅꯥꯝꯇꯁꯨ ꯂꯥꯛꯅꯔꯝꯗꯦꯕꯀꯣ ꯐꯨꯜ ꯀ꯭ꯂꯥꯁꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯃꯤ 4-5 ꯃꯨꯛꯇꯪ ꯂꯥꯛꯏ ꯂꯥꯛꯄꯗꯣ ꯌꯦꯡꯉꯣ ꯃꯣꯏ ꯑꯅꯤ ꯁꯥꯟꯅꯩꯅꯤ ꯑꯃꯁꯦ UKGꯅꯤ ꯃꯥꯅ LKGꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯥꯟꯅꯃꯤꯟꯅꯩꯅꯤ ꯃꯥꯛꯁꯦ ꯑꯗꯨꯝ ꯆꯥꯕ ꯂꯥꯜꯂꯣꯁꯇꯕ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕꯀꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯁꯪꯕꯗꯨꯅꯤ ꯀꯞꯄ꯭ꯔꯥ ꯍꯥꯏꯕꯨ ꯀꯞꯇꯦ ꯍꯥꯏꯌꯦꯕ ꯏꯁꯤꯡꯁꯦ ꯌꯥꯎꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯉꯨꯗꯣ ꯃꯊꯟꯇꯁꯨ ꯉꯥꯏꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯂꯣꯏ ꯆꯠꯅꯈꯔꯦ ꯃꯊꯟꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯤꯀꯣ ꯃꯥꯅ 12 ꯊꯥꯏ ꯃꯆꯦꯅ ꯄꯨꯡ 12 ꯊꯥꯏ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯪꯉꯦ ꯏꯆꯥ ꯑꯇꯣꯝꯕꯤ ꯂꯣꯏꯔꯁꯨ ꯑꯩꯅ ꯃꯆꯦ ꯉꯥꯏꯕ ꯑꯣꯏꯅ ꯁꯪꯉ ꯃꯇꯨꯡꯗ ꯃꯥꯅ ꯏꯁꯤꯡꯁꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯗꯨꯅꯦꯕ ꯁꯨꯇꯤ ꯉꯁꯥꯏꯅ ꯊꯥꯔꯦꯕ ꯃꯆꯦ ꯉꯥꯏꯕ ꯑꯣꯏꯅ ꯁꯪꯉꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯋꯥꯏꯕ ꯀꯥꯟꯗ ꯃꯆꯦꯗꯣ ꯉꯥꯏꯔꯒ ꯊꯥꯗꯣꯏꯅꯤ ꯃꯥꯁꯤꯅ 12ꯗ ꯊꯥꯔꯤꯅꯦꯕꯀꯣ ꯑꯅꯤ ꯃꯤꯁ ꯋꯥꯟ ꯑꯉꯥꯡ ꯌꯥꯝ ꯂꯥꯞꯅ ꯑꯩꯅ ꯀꯣꯏꯔ ꯄꯨꯔꯛꯏꯁꯦ ꯑꯔꯥꯙ꯭ꯌꯥꯗꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤ Sino? Sida lere icha tombigi ibese Mama sida lere homework adagi sida lere magi homework se
ꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯇꯧꯔꯛꯄꯁꯦ ꯁꯤꯅꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯜꯂꯨꯏꯕꯀꯣ ꯑꯍꯥꯟꯕ ꯀꯥꯕꯅꯤꯅ ꯀꯞꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯞꯇꯦ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯅꯣꯝ ꯇꯧꯈꯔꯦ ꯃꯥ ꯆꯠꯈꯔꯦ Making root. Remarks remarks MARKS. ꯖꯥꯝ ꯅꯣꯟꯊꯅꯨ ꯑꯩꯉꯁꯦ Root remarks a bar. A B. ꯁꯤ ꯀꯃꯥꯏ ꯁꯦꯒꯥꯏꯔꯤꯕꯁꯦ A bar. My is my. ꯍꯌꯦꯡ ꯃꯦꯗꯥꯝꯅ ꯐꯨꯖꯔꯅꯤ ꯁꯦꯒꯥꯏꯔꯤꯁꯦ Come to my. ꯅꯪ ꯄꯥꯊꯣ A bar. Makuha ko, no? A bar person. SER.